mayam bu khurumzari impact news ki aspiring candidate miyang tarbe punam pu amla taram oksari loina akhoi ngasi thingnazgudrbe aspiring candidate asi Sheikh Khairuddin prince akhoi hana principal private secretary assembly da yam kuina matam yam kuina thopu piram laba adum laba akhoi oza Sheikh Khairuddin ni oza bu taram oksari and welcome to aspiring candidate oza am da khangjini ngasi hojik long kendra si yamna moroi ba kendra mani manipur gi onaso ado hojik ju akhoi gi ruling MLA amasung minister oina pabiba nasi leiribni adu matang sida hataki kanosi election si yamna aruwa ma oigene su thaje adu BJP gi aspiring candidate su nipan muk le he oza su including one amani oza hataki kanosi bu mikhal se ta sengnamak akhoi gi maithibu pige na khalagadi araiba ma oina thokadra aruwa mo oina thokadra nasi si ei suma kanjabada hojik sitting MLA oiba minister oibiriba ibona sesi magidi ai halakaro mandre maramdi ekoni yam khanjarami asa yam chawjarami na oriba nupa wana praja gi represent toraga lekhragadi tam ani ma hum amagadi ma bu nam thong ngamodre khalamne ado hojik yengiba leiriba miyeng sida lilong kendraga atai atopa thangnaba kendra singi yengkanda khudamone hajarabada lilong bajar mayam ubirangoni lambi chatpada mi yam tinba aduga mi yam ka ayukin thingi su lep to ka theni hajariba masi ka then si thangnabada hawa thawalaw ka leiba thoban leiba atai te leiba ka then duga ilong bajar leiba si ka saktam si yam khenariba ilong bajana masi khangi ahan bada magi ahan bo saksu ilong bajar si hek aina minister oraba MLA oraga masi hana pa hekani herma poto hoji boba sei mari makhai helaba yamdre sei manga phadau si tha ani hum ningai re leiri ko masi phobada karim to machi leng da bai tare machine ahan bu khudam moiba lung bajar sidi lilung kendra gi ahubani kendra yam sawi keibung khengman yor thwan leisang them yori ni adu masi ahuba sida karim udraba se atai makha da kari gorang gudam moiba se mayam khanbada khangi prajana su khangi aduna ma sina khudam mamani atai instance kya su leiri madra I madi halakaro mande oza phobada akhoi gi ka kendra gi praja singsna masi minister moina sahi manga wak to bukansa akhoi gi pen ba musung pen da bi sang se karam bu film da leina lobi bi ai di pen da base masing yam leiren lawi maram di sum yeng jakan da akhoi gi chana bi oina kana gumba MLA na ta minister oi khaba kendra ding hut oi khaba adu matung da atopa candidate no rival thok pasi hekta sai ahum gumba ka le kan da mari ga lega sahi am mawda am khai mawda thungna ko ne adu ai man he ka ki ba sahi am he phaba sahi phadre thadru adwai de candidate sum candidate wer ma lama to ne thokpa prajana su mawda to roi ato ba candidate sakolani ka hai pa su kholau hiam lai adu ne adu pen da si yam ngana pen de lore koi spiri ba position ba hai ta ba hai dare ai ne sai hai jaba sahi tam ani ma hum mari ma thang tawraga ma nam thong amroi sahi su na hani tungi yam sparing oi ba yam kana ba prokada ba ma ki tobu ngam ba mi oi ko yai na sikai khalu ba se mayam gi thajabadu ma ki bra na to me lojabo asa ma gi hojiki na sigi kwadi weakness kai ne lobe na gi weakness si praja samnada ba praja unada ba kai mutam da praja singina seng hairaga de koina hoji ai su bolep sara bani kana su ma lep phiu mayam si बहुत अम फंगनबई नमकता अखोई याम सोल ले बा कुम लेना पुले होंग ले बा बोधर सिंह जी माई की वर्कर सिंह नम न पोर पुरगा न त गाड़ी हाब के याम वान पुथोरगा बोध हादाली ने अदु हयेंग नारी बदुगी फैमिली ना नत्रग नारी मसा द खितंग मपांग खलगा आइने बोध हादे के मंत्री नि MLA ने संगु कांदा थबक सुलै लेतना चिमिसन कौरी गाय ने हेक चटपा मसुम बसी अदे कैबिनेट मीटिंग का ले बा यें को कैबिनेट मीटिंग लेतबा sung posing ba kha thok podgi o nga sagi vote kana da khona boddi kana yumdagi leiba ahalaman ko isat pangam da ka sama tenga pang da na pod na puraga vote hadal ka vote ka matung da praja ki mangona pi ba right sakti amusung praja da to sing do ni na madu sab response positive response lak tre habni oza matang da tasing na ba akogi nasigi or film sigi ha gadi atop party na lakpagi khudong yamna chaba right time ne na low yare adu oza hojik si BJP ki candidate si nipan gumana BJP ticket tane have problem un khole bina masina akogi infighting natraga factionalism tar bana maram odna ngasagi yaning da pam da na sis na mu ka khibi ab ki film dei roidra su khan ba yabo famni khoi da candidate ojirbe khoi su madu fil tau jai khoi mayam se punsin draga di ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯅ ꯍꯟꯅ ꯂꯥꯛꯈ꯭ꯔꯒꯗꯤ ꯍꯥꯟꯅꯒꯤ ꯍꯧꯅ ꯍꯧꯅ ꯑꯗꯨꯝ ꯇꯥꯔꯅꯤ
ꯑꯗꯨꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ 7-9 ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ 9ꯁꯤ ꯃꯅꯨꯡꯗꯁꯨ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯜꯂꯤ ꯀꯅꯥꯅꯣ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯗ ꯑꯩꯈꯣꯏ ꯁꯦꯜꯐ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯃꯥꯟꯅꯕ ꯂꯥꯏꯛ ꯃꯥꯏꯟꯗꯦड ꯑꯣꯏꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ 3 ꯑꯃꯗꯤ ꯄꯨꯟꯁꯤꯜꯂꯦ ꯑꯩꯈꯣꯏ ꯑꯩꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯔꯨꯞ-ꯃꯄꯥꯡ 5 ꯑꯃꯒ ꯑꯩꯈꯣꯏ 5ꯒ ꯑꯩꯈꯣꯏ 3ꯁꯤꯅ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯇꯤꯀꯦꯠ ꯐꯪꯕ ꯃꯅꯨꯡꯗ ꯚꯣꯠ ꯄꯤꯅꯔꯁꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯄꯨꯟꯐꯝ ꯂꯩꯔꯦ ꯁꯣꯏꯗꯅ ꯃꯗꯨ ꯄꯥꯔꯇꯤ ꯂꯤꯗꯔꯁꯤꯡ ꯌꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯂꯤꯗꯔꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯐꯦꯛꯁ ꯊꯥꯗꯅ ꯏꯃꯦꯜ ꯇꯧꯗꯅ ꯑꯣꯖꯥ ꯍꯥꯏꯗꯤ 3ꯁꯤꯡ ꯃꯅꯨꯡꯗ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯃꯅꯕꯨ ꯍꯦꯛ ꯄꯤꯔꯒꯁꯨ ꯄꯤꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨꯕꯨ ꯌꯨꯅꯦꯅꯤꯃꯁꯂꯤ ꯁꯧꯒꯠꯄ ꯑꯗꯨꯗ ꯁꯥꯎꯅꯕ ꯋꯥꯔꯧꯅꯕ ꯂꯩꯇꯕ ꯍꯥꯏꯕꯅꯤ ꯃꯗꯨꯃꯛ ꯑꯣꯖꯥ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯗꯁꯨ ꯐꯣꯡꯗꯣꯛꯈꯤꯕ 3ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕꯗꯤ 3,000 ꯃꯛꯇꯒ ꯂꯩꯔꯒꯁꯨ 18,000ꯗꯤ ꯂꯩꯔꯦ ꯑꯥꯎꯠ ꯑꯣꯐ 30,000 ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ 30,000ꯅꯤ ꯈꯔ ꯍꯦꯜꯂꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯩ ꯑꯗꯨꯃꯛꯄꯨ ꯑꯣꯖꯥ 18,000 ꯐꯪꯉꯒꯗꯤ 32ꯕꯨ ꯍꯥꯏꯔꯁꯤ ꯑꯗꯨꯝ ꯏꯀꯥꯗ ꯀꯥꯕꯒꯤ ꯃꯑꯣꯡꯗꯤ ꯐꯂꯥꯡꯗ ꯂꯩꯇꯨꯝ ꯊꯥꯕꯒꯤ ꯃꯥꯅꯤ ꯑꯣꯖꯥ ꯑꯗꯨꯗ ꯂꯨꯔꯤꯕ ꯋꯥꯐꯝꯁꯦ ꯉꯁꯥꯏꯒꯤ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯂꯥꯁꯇ ꯐꯪꯍꯧꯗ꯭ꯔꯒꯗꯤ ꯇꯁꯦꯡꯅꯃꯛ ꯉꯁꯥꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯅꯥꯁꯤꯁꯤꯒ ꯑꯃꯨꯛ ꯄꯨꯜꯂꯀꯥꯟꯗ BJPꯁꯦ ꯏꯟꯊꯨꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯃꯗꯨꯃꯗꯤ ꯑꯩ ꯂꯩꯇꯦꯅ ꯂꯧꯏ ꯂꯤꯂꯣꯡ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯆꯨꯝꯃꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯂꯩꯔꯦ ꯑꯗꯩ ꯃꯤꯁꯨ ꯌꯥꯝ ꯌꯦꯡꯉꯤ ꯍꯧꯖꯤꯛꯁꯦ ꯃꯃꯥꯡꯗ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯔꯀꯥꯟꯗ ꯃꯤꯅꯤꯁꯇꯔ ꯏꯃꯣ ꯅꯁꯤꯔꯁꯤ ꯚꯣꯠ ꯀꯥꯈꯤꯕ ꯃꯇꯝꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯍꯦꯂꯥꯟ ꯁꯥꯍꯤꯕ ꯂꯩꯕꯤꯔꯝꯃꯤ ꯍꯥꯟꯅ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯑꯣꯏꯕꯤꯔꯝꯃꯕ ꯃꯥꯅ RJDꯗ ꯚꯣꯠ ꯀꯥꯔꯨꯕ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟ ꯂꯣꯁꯤꯒꯤ ꯃꯌꯥꯝ ꯂꯩꯕꯗꯒꯤ ꯃꯊꯪ ꯆꯪꯁꯤꯟꯕꯁꯨ ꯀꯣꯡꯒ꯭ꯔꯦꯁ ꯆꯪꯕꯁꯨ ꯌꯥꯗꯕ ꯇꯧꯗꯅ ꯑꯣꯄꯣꯖꯤꯁꯟꯗ ꯆꯍꯤ 5ꯒꯤ ꯃꯇꯝ ꯑꯃ ꯂꯦꯟꯈꯤꯕ ꯂꯩ ꯃꯁꯤꯗ ꯑꯣꯄꯣꯖꯤꯁꯟ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯔ ꯆꯥꯟꯅꯗꯕ ꯁꯔꯀꯥꯔꯁꯤꯅ ꯈꯔ ꯊꯧꯑꯣꯏꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯅꯩ ꯍꯥꯏꯔꯤꯕ ꯃꯗꯨ ꯊꯕꯛ ꯇꯧꯕꯗ ꯈꯔ ꯋꯥꯠꯄ ꯈꯣꯠꯄ ꯈꯔ ꯂꯩꯕꯗꯒꯤ ꯍꯟꯗꯛꯇꯤ ꯑꯗꯨꯗꯤ ꯁꯔꯀꯥꯔ ꯄꯥꯏꯕ ꯄꯥꯔꯇꯤꯗ ꯄꯤꯔꯁꯤꯅ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯄꯤꯈꯤꯕ ꯑꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯁꯤ ꯃꯌꯥꯝꯅ ꯈꯜꯂꯨꯔꯤꯕꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤꯗꯨꯗ ꯈꯟꯈꯤꯕ ꯃꯤ ꯌꯦꯡꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝꯅ ꯐꯥꯒꯤ ꯇꯧꯅꯩ ꯍꯪꯁꯨ ꯍꯪꯅꯩ ꯀꯔꯤꯒꯨꯝꯕ ꯃꯤꯅꯤꯁꯇꯔ ꯅꯥꯁꯤꯔꯅ BJP ꯇꯤꯀꯦꯠ ꯄꯥꯏꯔꯒꯗꯤ ꯂꯤꯂꯣꯡ ꯄ꯭ꯔꯖꯥꯁꯤ BJP ꯅꯥꯁꯤꯔꯗ ꯄꯤꯈꯤꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏꯅ ꯄꯤꯗꯧꯔꯤꯁꯤ ꯃꯉꯣꯟꯗꯗꯤ ꯄꯤꯔꯣꯏ ꯍꯥꯏ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯍꯟꯗꯛꯇꯤ ꯍꯥꯟꯅ ꯇꯤꯀꯦꯠꯇ ꯌꯦꯡꯕ ꯄꯥꯔꯇꯤ ꯇꯤꯀꯦꯠꯇ ꯌꯦꯡꯕ ꯑꯗꯨꯒ ꯁꯔꯀꯥꯔ ꯄꯥꯏꯕꯗ ꯌꯦꯡꯕ ꯍꯧꯖꯤꯛꯅ ꯃꯤꯁꯨ ꯑꯃꯨꯛ ꯌꯦꯡꯒꯗꯧ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯇꯧꯒꯗꯧꯔꯤꯁꯤ ꯃꯤꯗꯨꯅꯤ ꯍꯥꯏꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯁꯦ ꯍꯥꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯕꯥꯖꯄꯥꯏꯒꯤ ꯁꯔꯀꯥꯔ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯃꯗ ꯑꯗꯨꯕꯨ ꯕꯥꯖꯄꯥꯏꯗ ꯂꯩꯔꯤꯕ ꯄꯣꯄꯨꯂꯔꯤꯇꯤꯒ ꯃꯣꯗꯤꯗ ꯂꯩꯕ ꯄꯣꯄꯨꯂꯔꯤꯇꯤ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ ꯃꯥꯒꯤ ꯂꯤꯗꯔꯁꯤꯞꯇ ꯃꯣꯗꯤꯒꯤ ꯂꯤꯗꯔꯁꯤꯞꯇꯗꯤ ꯃꯌꯥꯝ ꯊꯥꯖꯕꯁꯤ ꯌꯥꯝ ꯍꯦꯟꯕꯅ ꯑꯩ ꯁꯨꯝ ꯂꯧꯖꯩ ꯑꯣꯖꯥ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯃꯣꯗꯤꯒꯤ ꯂꯤꯗꯔꯁꯤꯞꯀꯤ ꯃꯥꯒꯤ ꯏꯝꯄꯦꯛ ꯃꯥꯒꯤ ꯋꯦꯕꯁꯦ ꯃꯨꯁꯂꯤꯝ ꯄ꯭ꯔꯖꯥ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯤꯂꯣꯡꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯁꯨ ꯌꯥꯝ ꯄꯥꯛ ꯁꯟꯅ ꯃꯁꯤꯒꯤ ꯃꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯤ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯈ꯭ꯔꯦꯅ ꯂꯧꯕꯤꯕ꯭ꯔꯥ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯑꯦ ꯑꯣꯖꯥ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯥꯎꯠ ꯑꯣꯐ ꯑꯩꯈꯣꯏꯒꯤ 8 ꯑꯩꯈꯣꯏꯒꯤ ꯑꯦꯁꯄꯥꯏꯔꯤꯡ ꯀꯦꯟꯗꯤꯗꯦꯠ 9ꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯗ ꯈꯣꯡꯗꯥꯕ ꯃꯤꯈꯜꯒ ꯊꯦꯡꯅꯕꯤꯈꯤꯕ ꯃꯤꯒꯗꯤ ꯌꯥꯎꯕꯤꯈ꯭ꯔꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯂꯣꯏꯅ ꯅ꯭ꯌꯨ ꯐꯦꯁ ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ BJPꯒꯤ ꯃꯤꯍꯨꯠꯀꯗꯤ ꯌꯥꯎꯕꯤꯕ꯭ꯔꯥ ꯌꯥꯎꯏ ꯑꯩꯈꯣꯏ 2 ꯌꯥꯎꯔꯤ ꯑꯣꯖꯥꯁꯨ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔꯅꯦꯕꯀꯣ ꯍꯣꯏ ꯑꯣꯖꯥ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯌꯦꯁ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯑꯣꯖꯥꯁꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯃꯇꯝ ꯀꯨꯏꯅ ꯁ꯭ꯄꯤꯀꯔ ꯃꯈꯜ ꯀꯌꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧ ꯄꯨꯗꯨꯅ ꯂꯥꯛꯑꯝꯅꯤ ꯌꯦꯁ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯅꯨꯡꯗ ꯂꯥꯎꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯇꯁꯦꯡꯕ ꯐꯝꯕꯥꯛꯇꯨꯃ ꯁꯣꯏꯗꯅ ꯎꯕ ꯐꯪꯕꯤꯔꯝꯒꯅꯤ ꯄ꯭ꯔꯖꯥ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯖꯥꯒꯤ ꯈꯣꯜꯂꯥꯎꯅ ꯀꯩꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯛꯄꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯋꯥꯈꯜꯒꯤ ꯀꯔꯝꯕ ꯏꯊꯤꯜꯅꯣ ꯑꯣꯖꯥꯅ ꯍꯟꯗꯛꯀꯤ 19 ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯊꯣꯛꯑꯒ ꯃꯤꯈꯜ ꯊꯦꯡꯅꯒꯦ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯧꯕꯤꯔꯛꯏꯁꯦ ꯑꯩꯒꯤ ꯑꯁꯨꯝꯕ ꯋꯥꯈꯜ ꯑꯃ ꯂꯩꯖꯩ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯖꯔꯨꯕ ꯑꯃ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯄꯗꯒꯤ ꯃꯈꯜ ꯃꯈꯜꯒꯤ MLA ꯃꯟꯇ꯭ꯔꯤ ꯀꯌꯥ ꯊꯦꯡꯅꯖꯔꯛꯄ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ MLA ꯍꯨꯝꯐꯨꯁꯤ ꯇꯥꯝ ꯑꯃꯗ ꯍꯨꯝꯐꯨ ꯀꯥꯔꯝꯃꯤ ꯅꯦꯛꯁꯇ ꯅ꯭ꯌꯨ ꯐꯦꯁ ꯈꯔ ꯎꯏ ꯑꯅꯧꯕ ꯈꯔ ꯆꯦꯟꯖ ꯇꯧꯏ ꯁꯨꯝ ꯑꯩꯗꯤ ꯏꯍꯣꯡ ꯍꯣꯡꯗꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯌꯥꯝꯗꯤ ꯑꯣꯖꯥꯗꯤ ꯑꯗꯨꯝ ꯀꯣꯟꯁꯇꯦꯟ ꯑꯣꯏꯅ ꯂꯩꯕꯤꯁꯦ ꯑꯩ ꯂꯩꯖꯕ ꯑꯗꯨꯝ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ MLA ꯁꯤꯡꯁꯤꯒꯤ ꯑꯐꯕ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯨ ꯌꯥꯝ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯌꯥꯝ ꯊꯦꯡꯅꯩꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯃꯣꯏꯅ ꯆꯍꯤ 5ꯁꯤꯒꯤ ꯃꯅꯨꯡꯗ ꯆꯍꯤ 2-3 ꯑꯃꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯝꯇ ꯈꯪꯍꯧꯗꯅ ꯃꯊꯪ ꯆꯠꯂꯒ ꯀꯅꯥꯒꯨꯝꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯒ IAS ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯪꯕꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔ ꯆꯠꯈꯤꯕꯒ ꯇꯧꯗꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯈꯔ ꯂꯩ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯃ ꯂꯩꯕ ꯑꯗꯩ ꯑꯩꯅ ꯑꯗꯨꯝ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯀꯥꯟꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤ DSPꯒ ꯃꯥꯒꯤ ꯃꯊꯛ ꯊꯪꯕ DSP ꯑꯣꯏꯍꯟꯅꯤꯡꯕ SP ꯑꯣꯏꯍꯟꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯂꯩ ꯍꯥꯏꯖꯔꯤꯕ ꯃꯔꯝꯗꯤ ꯃꯥꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯨꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯪꯉꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯨꯗ SP ꯑꯣꯏꯔꯒ ꯐꯔꯦꯅ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯖꯔꯨꯕ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯗꯒꯤ ꯀꯂꯦꯛꯁꯟ ꯇꯧꯔꯒ
ꯃꯌꯥꯝ ꯋꯤꯖꯗꯝ ꯂꯧꯔꯒ ꯄ꯭ꯔꯖꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯍꯦꯟꯕ ꯄꯣꯠ ꯈꯔꯗꯤ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯖꯕ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯑꯩꯉꯣꯟꯗ ꯂꯩꯖꯕꯁꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯤ ꯑꯩ ꯊꯕꯛ ꯇꯧꯖꯔꯒꯁꯨ ꯒꯚꯔꯟꯃꯦꯟ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯖꯔꯦ ꯑꯩꯗꯤ ꯌꯥꯝ ꯉꯟꯅ ꯊꯕꯛ ꯇꯧꯖꯈꯤꯕꯅꯤ 1976ꯗ ꯑꯩꯅ BA ꯄꯥꯁ ꯇꯧꯕꯒ ꯑꯗꯨꯝ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯒꯤ 2015 ꯑꯩꯅ ꯑꯥꯒꯁ ꯇꯥꯡ 1 ꯚꯂꯟꯇꯔꯤ ꯇꯧꯔꯛꯄꯁꯤꯗ ꯑꯩ ꯃꯌꯥꯝꯒ ꯂꯣꯏꯅꯕꯗꯤ ꯑꯗꯨꯝ ꯂꯣꯏꯅꯔꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀ꯭ꯂꯕꯀꯤꯅꯤ ꯈꯪꯗꯦ ꯂꯩꯀꯥꯏꯒꯤ ꯀꯩꯒꯨꯝꯕ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯌꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯂꯦ ꯌꯥꯎꯏ ꯑꯩ ꯁ꯭ꯀꯨꯜ ꯂꯤꯡꯈꯠ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯕ ꯑꯗꯨꯒ ꯕꯖꯥꯔ ꯂꯤꯡꯈꯠꯄ ꯌꯥꯎꯕ ꯑꯣꯔꯐꯥꯟ ꯁ꯭ꯀꯨꯜꯒꯤ ꯑꯩ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏ ꯍꯧꯖꯤꯛꯁꯨ ꯑꯩ ꯁ꯭ꯇꯤꯜ ꯑꯣꯔꯐꯥꯟ ꯁ꯭ꯀꯨꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯖꯔꯤ ꯑꯗꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯒ ꯏꯟ ꯇꯁ ꯂꯩꯌꯦꯕ ꯑꯗꯨꯝ ꯂꯩ ꯀꯟꯇꯦꯛꯁꯤ ꯃꯣꯏꯒ ꯇꯣꯠꯅ ꯇꯤꯟꯅꯗꯅ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯂꯣꯁꯅꯦꯁ ꯑꯃꯁꯨ ꯂꯩꯔꯦ ꯑꯣꯖꯥ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯁꯤ ꯌꯦꯁ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯩꯕꯅꯤꯅ ꯗꯤꯐ꯭ꯔꯦꯟ ꯇꯥꯏꯞꯁ ꯑꯣꯐ MLAs ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯈꯛ ꯊꯦꯡꯅꯈ꯭ꯔꯦ ꯑꯐꯕꯗꯒꯤ ꯐꯠꯇꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝꯅ ꯄꯥꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯄꯥꯝꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯅꯥꯀꯣꯏꯗꯅ ꯑꯣꯔ ꯗꯥꯏꯔꯦꯛꯂꯤ ꯑꯣꯔ ꯏꯟꯗꯥꯏꯔꯦꯛꯂꯤ ꯏꯊꯤꯟ ꯑꯃ ꯄꯤꯗꯅ ꯔꯥꯖꯅꯤꯇꯤꯁꯤꯗ ꯈꯣꯡꯗꯥꯅꯤꯡꯉꯛꯄꯅꯤ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ DGP ꯑꯣꯏꯔꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ IPS ꯑꯣꯏꯔꯝꯕ ꯔꯤꯇꯥꯌꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯑꯗꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯗꯒ ꯈꯣꯡꯗꯥꯅꯤꯡꯉꯤꯁꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗꯨꯒ ꯃꯥꯟꯅꯒꯗꯣꯏꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ MLAꯅ ꯀꯃꯥꯟꯗ ꯇꯧꯕ ꯁꯥꯔ ꯁꯨꯝ ꯀꯧꯕ ꯑꯩꯈꯣꯏ ꯁꯥꯔꯁꯤ ꯀꯧꯅꯤꯡꯕꯇ ꯑꯩꯈꯣꯏꯅ ꯑꯝꯇꯪ ꯁꯥꯔꯨꯔꯒ ꯃꯌꯥꯝꯁꯤꯗ ꯑꯝꯇꯪ ꯀꯃꯥꯟꯗ ꯇꯧꯅꯤꯡꯕ ꯋꯥꯈꯜꯁꯦ ꯑꯣꯖꯥ ꯃꯔꯛꯇꯒꯗꯤ ꯐꯥꯎꯕꯤꯔꯛꯄ ꯃꯁꯤ ꯑꯩꯉꯣꯟꯗꯗꯤ ꯃꯌꯥꯝꯕꯨ ꯁꯥꯔ ꯀꯧꯍꯟꯅꯤꯡꯕ ꯀꯧꯍꯟꯅꯤꯡꯗꯕ ꯋꯥꯈꯜ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯄ꯭ꯔꯖꯥ ꯇꯤꯟꯅꯕ ꯍꯥꯏꯁꯤ ꯁꯝꯅ ꯑꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯀꯥꯟꯗ ꯃꯌꯥꯝꯅꯦꯅ ꯈꯪꯕꯤꯔꯦ ꯑꯩꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯒ꯭ꯔꯦꯗ 3ꯗ ꯑꯩ ꯊꯕꯛ ꯇꯧꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯊꯕꯛ ꯇꯧꯀꯥꯟꯗ ꯀ꯭ꯂꯥꯁ 1 ꯑꯣꯐꯤꯁꯥꯔ ꯑꯣꯏ ꯇꯣꯛꯑꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯀ꯭ꯂꯥꯁ 1 ꯑꯣꯐꯤꯁꯥꯔꯅꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯇꯁꯁꯤꯗ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯅ ꯒ꯭ꯔꯦꯗ 3ꯗ ꯊꯕꯛ ꯇꯧꯔꯒ ꯆꯝꯖꯈ꯭ꯔꯤꯕ ꯑꯩ ꯂꯩꯖꯈ꯭ꯔꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯀ꯭ꯂꯥꯁ 1 ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯐꯥꯎꯗ ꯑꯩꯒꯤ ꯄꯣꯏꯟ ꯑꯃꯐꯥꯎ ꯍꯦꯟꯒꯠꯄꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯐꯕ ꯑꯃ ꯆꯥꯎꯈꯠꯂꯛꯄ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯇꯧꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯧꯗꯥꯕꯗ ꯑꯩꯒꯤ ꯍꯛ ꯑꯃꯗꯤ ꯂꯩꯗꯅ ꯃꯗꯨ ꯐꯥꯎꯕꯗ ꯑꯩꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯗ ꯑꯩꯒꯤ ꯏꯊꯛ ꯊꯪꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒ ꯒ꯭ꯔꯦꯗ 4ꯗ ꯍꯥꯏꯖꯦ ꯑꯩ ꯈꯨꯗꯝ ꯑꯃ ꯄꯤꯖꯀꯥꯟꯗ ꯒ꯭ꯔꯦꯗ 4ꯗ ꯑꯩꯉꯣꯟꯗꯒꯤ ꯏꯊꯛ ꯊꯪꯕ ꯒ꯭ꯔꯦꯗ 4 ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯉꯁꯤꯗꯤ ꯆꯥ ꯊꯛꯁꯤꯅ ꯀꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯖꯗꯕ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯈꯥ ꯇꯥꯕ ꯌꯥꯎꯕ ꯃꯤꯁꯤꯡꯗꯨꯗꯤ ꯃꯗꯨ ꯇꯧꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯧꯁꯤ ꯍꯥꯏꯕꯗꯤ ꯑꯗꯨꯕꯨ ꯏꯊꯛ ꯊꯪꯕꯗꯨꯅ ꯑꯩ ꯃꯗꯨ ꯇꯧꯗ꯭ꯔꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕꯗꯤ ꯅꯠꯇꯦ ꯑꯩꯕꯨꯁꯨ ꯑꯗꯨꯝ ꯕꯦꯕꯥꯔꯗꯤ ꯇꯧꯕꯤꯔꯤꯅꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠꯁꯦ ꯁꯥꯔ ꯀꯧꯍꯟꯅꯤꯡꯕꯒꯤ ꯄꯣꯠꯇꯨ ꯅꯠꯇꯦꯕ ꯑꯩꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯗꯨꯅ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯃꯈꯜ ꯗꯤꯐ꯭ꯔꯦꯟ ꯇꯥꯏꯞꯁ ꯑꯣꯐ ꯄꯤꯄꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯈꯛ ꯂꯩꯕꯤꯔꯕꯅꯤꯅ ꯃꯈꯣꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯗ ꯀꯥꯟꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯀꯔꯤ ꯑꯣꯏꯅ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯍꯌꯦꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯂꯥꯛꯑꯒꯗꯤ MLA ꯑꯣꯏꯔꯒꯗꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯃꯣꯏꯗ ꯇꯣꯠꯅ ꯇꯤꯟꯅꯕꯁꯤꯗꯒꯤ ꯀꯔꯤꯗꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯩꯉꯣꯟꯗ ꯃꯁꯤ ꯌꯥꯝ ꯄ꯭ꯔꯥꯛꯇꯤꯀꯦꯜꯂꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯀꯥꯟꯅꯒꯗꯕ ꯑꯣꯏꯕꯁꯦ ꯀꯔꯤꯅꯦꯅꯗꯤ ꯂꯧꯏ ꯃꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅꯔꯛꯄꯁꯤꯗꯒꯤ ꯐꯪꯕ ꯅꯣꯂꯦꯖꯁꯦ ꯃꯣꯏ ꯃꯌꯥꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯑꯩꯅ ꯍꯦꯛ ꯐꯪꯕ ꯅꯨꯡꯉꯥꯏꯖꯕꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯥꯡꯅ ꯇꯧꯔꯛꯄꯗꯒꯤ ꯀꯅꯥꯒꯨꯝꯕ MLAꯁꯤꯡꯁꯤ ꯁꯤꯅ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ PPS ꯑꯣꯏꯅ ꯂꯩꯖꯕꯅꯤꯅ MLAꯁꯤꯡ ꯁ꯭ꯄꯤꯀꯔꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯨꯔꯒ ꯆꯠꯃꯤꯟꯅꯕ ꯌꯥꯎꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯁ꯭ꯄꯤꯀꯔ ꯃꯁꯛ ꯃꯃꯤꯡ ꯄꯜꯂꯨꯗ꯭ꯔꯒꯁꯨ ꯂꯝꯕꯤꯗ ꯍꯦꯛ ꯆꯠꯂꯝꯕ ꯃꯇꯝꯗ ꯃꯌꯥꯝꯁꯤ ꯂꯦꯞꯄꯒ ꯑꯍꯜ ꯂꯃꯟ ꯍꯦꯛ ꯃꯌꯥꯝ ꯂꯦꯞꯄꯒꯅꯦ ꯈꯨꯠꯁꯤꯗ ꯀꯨꯝꯃꯒ ꯇꯞ ꯄꯥꯏꯗꯅ ꯍꯦꯛꯇ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯗꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯈꯔ ꯁ꯭ꯀꯨꯜ ꯆꯠꯂꯝꯕ ꯑꯣ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯗꯅ ꯂꯩꯔꯝꯕ ꯁꯥꯟꯅ ꯂꯩꯔꯝꯕ ꯑꯉꯥꯡꯁꯤꯗꯣ ꯅꯪ ꯀꯅꯥꯏ ꯃꯆꯥꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯕ ꯁ꯭ꯄꯤꯀꯔ ꯌꯥꯎꯈꯤꯌꯦꯕ ꯑꯩ ꯊꯦꯡꯅꯖꯕꯅꯤꯀꯣ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯑꯩꯒ ꯁꯨꯝ ꯆꯠꯃꯤꯟꯅꯕꯗꯨꯗ ꯑꯗꯨꯒ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏ ꯑꯩꯗꯤ ꯑꯦꯗꯃꯤꯁꯟ ꯇꯧꯗꯦ ꯄꯩꯁా ꯄꯥꯏꯗꯦ ꯑꯍꯜ ꯂꯃꯟ ꯄꯩꯁా ꯄꯥꯏꯗꯦ ꯂꯥꯏꯔꯕꯒꯤ ꯀꯩꯅꯣꯝ ꯍꯥꯏ ꯑꯗꯨꯗꯤ ꯅꯪ ꯑꯍꯜ ꯂꯃꯟꯗ ꯆꯪꯁꯤꯜꯂꯣ ꯅꯪ ꯅꯪ ꯌꯨꯝꯁꯤꯔꯥ ꯍꯥꯏꯕ ꯌꯨꯝ ꯄꯨꯁꯤꯜꯂꯒ ꯃꯣꯏ ꯑꯍꯜ ꯂꯃꯟ ꯎꯅꯔꯒ ꯑꯉꯥꯡꯁꯤꯒꯤ ꯑꯦꯗꯃꯤꯁꯟꯁꯦ ꯑꯩ ꯗꯥꯏ ꯂꯧꯖꯔꯒꯦ ꯃꯥꯏ ꯌꯨꯅꯤꯐꯣꯔꯝꯁꯨ ꯑꯩ ꯂꯩꯖꯔꯒꯦ ꯑꯉꯥꯡꯁꯤ ꯂꯥꯏꯔꯤꯛ ꯇꯝꯍꯟꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕ ꯁ꯭ꯄꯤꯀꯔ ꯑꯩ ꯊꯦꯡꯅꯈꯤꯕ ꯌꯥꯎꯏ ꯃꯁꯛ ꯃꯃꯤꯡ ꯄꯟꯗ꯭ꯔꯒꯁꯨ ꯃꯗꯨꯃ ꯑꯩ ꯈꯨꯗꯛꯇ ꯈꯜꯂꯦꯕ ꯏꯐ ꯑꯩꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯄꯤꯗ ꯃꯌꯥꯝ ꯁꯛꯇꯤꯒ ꯄꯤꯔꯛꯑꯒꯗꯤ ꯃꯁꯤꯃꯛ ꯇꯧꯐꯝ ꯊꯣꯛꯄꯅꯤꯅ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯋꯦꯕ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯕꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯠ ꯑꯃ ꯂꯩꯕꯅꯤꯅ ꯕꯥꯎꯟ ꯇꯧꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯋꯥꯔꯛꯁ ꯑꯦꯟ ꯐꯪꯁꯟ ꯅꯠꯇ꯭ꯔꯒ ꯄꯋꯥꯔ ꯑꯦꯟ ꯐꯪꯁꯟꯗꯨ ꯌꯥꯝꯅ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕ ꯃꯔꯝꯅ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯉꯝꯗꯕ ꯈꯔ ꯂꯩꯕꯅꯤ나 ꯉꯁꯥꯏꯒꯤ MLA ꯑꯣꯔ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯄꯥꯛ ꯁꯟꯅ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯨꯒꯤ ꯂꯩꯒꯗꯕꯅꯤꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯄꯅꯤ ꯌꯥꯝ ꯐꯖꯩ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯐꯖꯩ ꯇꯁꯦꯡꯅꯃꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯁꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯂꯣꯏꯅꯔꯤꯁꯨ ꯇꯥꯕꯤ ꯑꯗꯨꯒ ꯃꯌꯥꯝꯗꯨꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯤ ꯊ꯭ꯔꯨ MLA ꯑꯣꯔ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯨꯅꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯑꯦꯁꯄꯥꯏꯔꯤꯡ ꯀꯦꯟꯗꯤꯗꯦꯠ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯖꯔꯤ ಶ್ರೀ ಮಣಿಕುಮಾರ್ ಜ್ಯುವೆಲರ್ಸ್ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯈꯟꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯋꯥꯈꯜꯗꯣ ꯋꯥꯒꯅꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯐꯖꯃꯤꯟꯅꯔꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ಶ್ರೀ ಮಣಿಕುಮಾರ್ ಜ್ಯುವೆಲರ್ಸ್ Pengba ngaton
pengba ngaton phangbiragani ningol chakobagi mangoina na mapung mari faraba pengba amadi ngaton ningol chakobagi damak discount su pijari ngaton kg manga leibada kg ama free pengba kg tara leibada kg ama free da pijari akak naba matamni ngasi maklengsin biroktana order tobi ho phangpham S Tomba and Sons pengba farm hiangthang bazar Diwali amasung ningol Chakobugi special discount pizari ITC Limited ki premium clothing brand Wills Lifestyle gi thangmaiban mesnam lekai opposite house ground labor store da Diwali amasung ningol Chakobugi special discount pizari nupa amasung nupi ki formal casual amadi evening party wear yauna makhu khuding makki fizol sing fangbigani ngasi maglengsin biraksi Wills Lifestyle store thangmaiban mesnam lekai opposite house ground ngasi maglengsin biro Diwali kumhai amadi ningol Chakobugi mangoinana Ningol singna set chabada pakcharagadaba pijet laiteng kaya Silaima Emporium singjamai chinga mangkha opposite oinamle ngasimag lengsin biro The first urban cross hatchback Datsun Ready Go with 800cc. Sumnatagi lag anigalising ni punipan piba car asigi feature singdi ground clearance 185mm, boot space 222 liters, power steering, mileage 25.17 km per liter, immobilizer. Book to bihoro gari asi ngasi mag showroom da laktuna leire. Test drive kidamak lengsin birao Island Nissan near Standard Robert High Secondary School, Kanchipur, Imphal. Datsun Ready Go. break ke matungda mayam bo amkan taram oksari adom na ingwisi aspiring candidate ne kon ngasi unazariba akogi aspiring candidate asina Saik Khairuddin Lilong Assembly constituency da BJP gi kogi party ticket up mikhal thena gani hana thor pi reiba adum na ba mukhal gi hoi candidate amani oja yamna nungai je oja si ji yamna kuina assembly de leram panina yamna knowledge ma kamai to na MLA na function tawi opposition na kamai na lawi sakho thorang gi thabuk sina kamai tawi paisa na kya tha dai bna knowledge me am khak su leram na wasi something added knowledge am khak ti soidna oigene na khanje adubu aharong tada oja Lilong Assembly constituency oina laiba issues challenges and problems se identify to bir ba kari kari Lilong issues is Sheng hai kan dadi hojik ki matam da lambi thungi problem sem non wal lai hojik sei makai mari manga phara ka do matam sida black to ping to basi am politi kari matam tawi percentage kya mo deuja bas out of 100 ta kai percentage hai bi sa akoi gi ngasa gi black topping gi sang se constituency manum sida lei bi hanan le ram putu ki sem da bhai dare anu bhra sem yawi मुझे कराई थी कि फंड की कमी शेम नोए जो खंगदम समना है क्या लेगी तो क्वालिटी एक कोई तैयार के चक्की भी मोने तो बां लंबी सी शेम तो खाई रमगा हान लेब लंबी दा तो खाई बा अदुगा खर ले का नोंग सिंग ता का मक तो का ब्रेक टॉपिंग की लंबी है मुझे कुछ करना तो रही हो जी का किंबो एरिया खर दा ओके ओजा अको की कम्युनिकेशन की रोड की प्रॉब्लम ले जाता तो इशू दी करी अदगी हौजिक ले पोची कोई एजुकेशन लाइन से याम सोथरी लो स्कूल कॉलेज ले रहे स्कूल कॉलेज मथौ तो हंदब समना है कंदा कोई लिलोंग दा हाई स्कूल अमल ले हौजिक हायर सेकेंडरी अपग्रेड तो रे आई मतम दा लिलोंग हाई मद्रासा रो लिलोंग हायर सेकेंडरी मद्रासा है मतम लिलोंग हाई मद्रासा है कोई 1972 दा मेट्रिक पास हो जबनी मतम दा सेकेंडरी ओइद्रिबा अद हौजिक सेकेंडरी ओइबा मसी की पियम से मसी फत्तबा अदगी हौरी मखा लेकै हाई मद्रासा नाम स्कूल सिंजी फिल्म सेंगना गदि स्कूल होय कबड्डी सुनी मसी हाई बसु याय कना गुमना मणिपुर गोयसु गवर्नमेंट स्कूल सी थरे हारिबनि अदुबु थंगनबा याम नकप केंद्रदा अंद्रो केंद्रदा शाम कुमार ना गवर्नमेंट स्कूल दा लखोलेब खोंथांग अदु लखोलगदि सोयना फने खलेब आइना स्पीकर लेने जरबा लोकेशन साइब मा मसामुक तवे मागी केंद्रदा मसामना गवर्नमेंट की ओजा थारक तबदा मान लौरिब रोल अदगी ओजा ट्रांसफर तौर लाकदब होनरिबा अदगी परिंग ओजा वाला पॉकेट की पुथोग तौबा आई थेनजे मदु पोल अमने याम फजब पोल अमने अदु वेयर इज
ꯈꯨꯜ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯗꯗꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯖꯥ ꯑꯃ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕꯗ ꯀꯔꯤꯒꯤꯅꯣ ꯍꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯂꯩꯕ ꯁ꯭ꯀꯨꯜꯗꯒꯤ ꯑꯣꯖꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯈꯤꯕ ꯁꯥꯇ꯭ꯔ ꯂꯩꯇꯕ ꯁ꯭ꯀꯨꯜꯗ ꯁꯝꯅ ꯃꯁꯤꯡ ꯌꯥꯝꯗꯕ ꯄꯣꯠꯇ ꯑꯣꯖꯥꯅ ꯃꯁꯤꯡ ꯌꯥꯝ ꯂꯩꯕ ꯁ꯭ꯀꯨꯜꯁꯤ ꯃꯁꯤꯡ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯗ ꯃꯁꯤꯡ ꯌꯥꯝ ꯂꯩꯕ ꯃꯁꯤꯒꯤ ꯔꯦꯁꯤꯌꯣ ꯈꯪꯗꯕ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯍꯦꯛꯇ ꯅꯥꯀꯜ ꯑꯃ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯒꯤ ꯅꯥꯀꯜ ꯑꯃ ꯆꯠꯈꯤꯕ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯁ꯭ꯀꯨꯜꯗ ꯔꯥꯖꯅꯤꯇꯤ ꯏꯗꯨꯀꯦꯁꯟꯗ ꯔꯥꯖꯅꯤꯇꯤ ꯆꯪꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯤꯂꯣꯡꯗ ꯃꯁꯤ ꯌꯥꯝ ꯋꯥꯡꯉꯦ ꯌꯥꯝ ꯋꯥꯡꯉꯦ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯑꯃ ꯐꯠꯇ꯭ꯔꯦ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔ ꯑꯃ ꯑꯗꯒꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯌꯦꯁ ꯑꯗꯒꯤ ꯏꯁꯤꯡꯁꯤ ꯊꯛꯅꯕ ꯏꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯁꯤ ꯑꯣꯜꯃꯣꯁ ꯍꯥꯟꯅ ꯏꯟꯁꯇꯣꯜ ꯇꯧꯗꯨꯅ ꯂꯩꯈꯤꯕ ꯄꯣꯠꯇꯨ ꯂꯩꯕ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯇꯦꯟ ꯇꯧꯗꯨꯅ ꯃꯗꯨꯒꯤ ꯀꯩꯅꯣ ꯃꯊꯪ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯕ ꯐꯪꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯕ ꯐꯪꯍꯟꯗꯅ ꯂꯩꯕ ꯗꯤꯐꯪ ꯑꯣꯏꯅ ꯂꯩꯕ ꯗꯤꯐꯪ ꯌꯦꯁ ꯌꯦꯁ ꯗꯤꯐꯪ ꯇꯧꯕꯁꯤ ꯌꯥꯝ ꯂꯩꯌꯦ ꯑꯣꯀꯦ ꯏꯁꯤꯡꯒꯤ ꯂꯩꯔꯦ ꯑꯇꯣꯞꯄꯗꯤ ꯂꯩꯔꯦ ꯂꯧꯎ ꯁꯤꯡꯎꯗ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯧꯕꯨꯛ ꯍꯥꯏꯔꯒ ꯉꯥꯉꯨꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯥꯕꯤꯔꯝꯒꯅꯤ ꯉꯥꯉꯨ ꯂꯣꯀꯣꯜ ꯍꯥꯏꯁꯦ ꯌꯥꯝ ꯆꯥꯎꯕ ꯑꯦꯔꯤꯌꯥꯁꯦ ꯇꯣꯔꯕꯥꯟ ꯀꯣꯏꯁꯟ ꯂꯩꯕ ꯃꯔꯛꯇ ꯂꯝꯕꯤ ꯂꯩꯇꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯈꯟꯕꯗ ꯅꯣꯛꯅꯤꯡꯕ ꯄꯣꯠ ꯌꯥꯝ ꯂꯩꯌꯦ ꯁꯝꯅ ꯍꯥꯏꯔꯒ ꯂꯤꯂꯣꯡ ꯕꯖꯥꯔꯗ ꯂꯤꯂꯣꯡ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯆꯥꯎꯔꯕ ꯄꯥꯠ ꯑꯃ ꯂꯩꯕ ꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ ꯃꯔꯛꯀꯤ ꯂꯝꯕꯤꯗ ꯂꯝꯕꯤ ꯐꯥꯠꯇꯅ ꯂꯩꯌꯦꯕ ꯃꯔꯛꯀꯤ ꯂꯝꯕꯤꯒꯤ ꯐꯖꯅ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯔꯁꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯄꯥꯟꯗꯒꯤ ꯂꯝꯕꯤꯗꯨꯅ ꯀꯥꯏꯔꯛꯑꯒꯗꯤ ꯄꯨꯟꯅ ꯁꯣꯏꯗꯣꯏꯅꯦꯕ ꯑꯀꯣꯏꯕꯁꯤ ꯍꯥꯟꯅ ꯁꯦꯝꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯧꯗꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡꯗ ꯀꯥꯏꯔꯤꯕ ꯃꯌꯥꯝ ꯂꯤꯂꯣꯡꯒꯤ ꯏꯁꯤꯡ ꯆꯥꯎꯔꯀꯥꯟꯗꯗꯤ ꯃꯌꯥꯝ ꯌꯦꯡꯕꯗ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯔꯝꯒꯅꯤ ꯍꯦꯛꯇ ꯊꯨꯝ ꯂꯩꯕ ꯀꯗꯥꯏꯐꯥꯎ ꯊꯨꯝꯒꯦꯕ ꯌꯨꯝꯒꯤ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯂꯥꯏꯔꯈꯣꯡ ꯀꯥꯏꯈꯤꯕ ꯃꯗꯨ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏꯔꯒꯗꯤ ꯏꯁꯤꯡ ꯆꯤꯡꯊꯣꯛꯐꯝ ꯂꯩꯇꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯀꯥꯏꯁꯤꯜꯂꯒ ꯆꯤꯡꯊꯣꯛꯐꯝ ꯂꯩꯇꯦ ꯏꯔꯤꯒꯦꯁꯟ ꯐꯦꯁꯤꯂꯤꯇꯤꯁ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯛꯇꯔ ꯃꯁꯥꯃꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯇꯣꯇꯦꯂꯤ ꯐꯦꯜ ꯑꯣꯏꯕꯅꯤ ꯑꯣꯖꯥꯅ ꯄꯤꯔꯤꯕ ꯀꯩꯅꯣꯁꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯌꯨꯠꯁꯤꯡꯁꯤꯒꯤ ꯅꯍꯥꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟꯠꯀꯤ ꯑꯣꯏꯕꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯂꯤꯂꯣꯡ ꯃꯗꯨꯃꯁꯨ ꯑꯩ ꯈꯪꯗꯦ ꯎꯗꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ MOBC ꯀꯥꯏꯅ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯂꯩꯔꯤꯗꯣ ꯃꯁꯤ ꯌꯨꯠꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯄꯤꯔꯤꯌꯦꯕ ꯌꯨꯠ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄ꯭ꯔꯣꯁꯀꯤ ꯄꯤꯕꯗꯨ ꯃꯗꯨꯃꯁꯨ ꯑꯃꯅꯤꯀꯣ ꯅꯠꯇꯕꯗ MOBCꯒꯤ ꯄꯤꯔꯤꯕ ꯄꯣꯠꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ MOBCꯒꯤ ꯄꯩꯁꯥꯁꯤ ꯌꯨꯠꯀꯤ ꯑꯣꯏꯕ ꯄꯤꯔꯤꯕ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟꯠꯒꯤ ꯄꯤꯔꯤꯕ ꯑꯇꯩ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯀꯗꯥꯏꯗ ꯀꯅꯥꯗ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯍ꯭ꯋꯥꯏꯠ ꯄꯦꯄꯔ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯁꯤ ꯍꯥꯟꯅꯗꯤ MOBC ꯃꯤꯅꯤꯁꯇꯔꯁꯤ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯂꯩꯈꯤꯗ꯭ꯔꯕ ꯑꯂꯥꯎꯗꯤꯟ ꯁꯥꯍꯤꯕꯅ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ CMꯅ ꯄꯥꯏꯕꯅꯤ ꯃꯁꯤ ꯄꯣꯔꯠꯐꯣꯂꯤꯌꯣꯁꯤ ꯍꯧꯖꯤꯛꯁꯦ ꯑꯩꯁꯨ ꯉꯛꯁꯨ ꯉꯛꯏꯕꯅꯤ MOBCꯒꯤ ꯃꯔꯝ ꯃꯨꯁꯂꯤꯝꯒꯤ ꯃꯔꯝꯗ ꯈꯪꯕ ꯄꯣꯠ ꯃꯤ ꯑꯃꯅ ꯋꯥꯛꯐ ꯕꯣꯔꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ ꯃꯈꯥ ꯂꯩꯔꯤꯑꯕ ꯋꯥꯛꯐ ꯕꯣꯔꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯁꯖꯤꯗꯁꯤꯡꯗ ꯄꯩꯁꯥ ꯄꯤꯕ ꯀꯕꯔꯁꯇꯥꯟ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯐꯨꯅꯕ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯄꯩꯁꯥ ꯄꯤꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯈꯪꯕꯗꯒꯤꯗꯤ ꯃꯨꯁꯂꯤꯝꯒꯤ ꯃꯤꯍꯨꯠ ꯑꯃꯅ ꯍꯦꯟꯅ ꯈꯪꯒꯅꯦꯕ ꯑꯣꯀꯦ ꯉꯁꯥꯏꯒꯤ MOBCꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄꯥꯏꯁꯜꯂꯦ ꯃꯁꯤ ꯑꯣꯖꯥꯅ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯤꯁꯤ ꯃꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯁꯤꯔꯨꯒꯨꯝꯕꯅ ꯑꯣꯏꯅ ꯄꯥꯏꯍꯟꯅꯤꯡꯕꯒꯤ ꯋꯥꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤ ꯂꯥꯎꯐꯝ ꯊꯣꯛꯄ ꯍꯥꯏꯐꯝ ꯊꯣꯛꯄ ꯄꯣꯠꯁꯦ ꯋꯥꯠꯂꯤꯁꯤꯗ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯃꯥꯕꯨꯁꯨ ꯄꯥꯏꯍꯟꯅꯤꯡꯉꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯄꯥꯏꯗ꯭ꯔꯒꯁꯨ ꯃꯥꯅ ꯃꯗꯨ ꯐꯥꯎꯗꯤ ꯑꯩꯅ ꯄꯥꯏꯗ꯭ꯔꯒꯁꯨ ꯃꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯅ ꯄ꯭ꯔꯦꯁꯔ ꯑꯃ ꯆꯪꯒꯗꯕ ꯅꯤꯡꯊꯤꯖꯅ ꯊꯕꯛꯇꯣ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯌꯥꯅꯅꯕ ꯇꯧꯕ ꯌꯥꯅꯅꯕ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯔꯁꯤꯠ ꯑꯂꯝꯅ ꯁꯪꯒꯥꯈꯤꯕ ITI ꯑꯃ ꯂꯤꯂꯣꯡ ꯃꯅꯨꯡꯗ ꯇꯧꯕꯗꯣ ꯃꯗꯨꯒꯤ ꯀꯥꯟꯅꯕꯁꯤ ꯀꯗꯥꯏ ꯐꯥꯎꯗ ꯃꯗꯨ ꯐꯪꯁꯟ ꯇꯧꯕ ꯍꯧꯔꯦ ꯐꯪꯁꯟ ꯇꯧꯕ ꯍꯧꯕꯁꯤ ꯌꯥꯝꯅ ꯏꯅꯤꯁꯤꯌꯦꯜꯁꯤꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔꯗ ꯇꯝꯕ ꯍꯧꯔꯕ ꯑꯗꯨꯒ ꯀꯣꯟꯅꯕꯗꯤ ꯑꯣꯏꯔꯛꯄ ꯌꯥꯕ मधु क्रेडिट मुदे लेखिद्रबा अलाउदिंग साइक क्रेडिट अचौब क्रेडिट अमने लवे मधु लाखपदगी करिगुम खरदि कानबा याय खल मधु अखोन करिगुम खर तरुम पोते एप्रिशिएट तौबसिदि आइना कैंडिडेट ओइरे माना पार्टी एम ओइरे गायना मधु आई मधु हाइबा पामदे मधु अखोय एप्रिशिएट तौइ ओके होजि ओजाना खसाइ थमगे होजि मरुइना थेंनखि पोतो मणिपुरगी कॉन्स्टिट्युएंसी अयामसिंग कमन ओने थेंनबा बेसिक रिक्वायरमेंट बेसिक नीड्स नाक्तनी इसिंग मई इसिंग अदगी एजुकेशन अदगी हेल्थ सेक्टर दि ओजा कमाय तौबि हेल्थ सेक्टर सदुमाय पब्लिक अखोगी लिलोंग प्राइमरी हेल्थ सेंटर में लेरे अदगी होजि हाना हिलान साइब की एरिया दा हाइबा ताई होरि मखाले के समुरोगी हम दंग एरिया दा कम्युनिटी हेल्थ सेंटर में लेबि CIC से मसिगी एरिया की लम सिबोबा होजि सी करा प्रजा ने इंक्रोज तोबा मरमदि लोशिलम दबा हाइ ताई हिलान साइब मतम लोशिलम दबा मरमदि पोसी हिलान साइब ना थममियो पोतु अतोप लम खरगा सिनरग पीबा हारिबा पोतु होजि मिनिस्टर होजि एक्जिस्टिंग मिनिस्टर सिना पुरी दोथोगा लेरे हाइ गाउ मयदा
masih posin nomor mereka aku ini lam tu puri tu thok rabni na hojik aku lam si aku piki lam si lausin tapi yum bos apa ya orang hojik sih soi bela bela ada kisah mana bathau tu 24/7 hai week yang ada ungkun mari service tu guna pose masih musuh aku CIC ki phang dia di rong tadi mesti khara lei aduga sina taba primary health sub center si masing yam lei okay tadi oza khogi nasina sahi manga minister obu kansta lilong praja gi dang tadi mana minister si medi pore si medi hinga thale si medi improvement lei have se kari di lei ai thodo po madu lei ai ne khanja bada hada municipal election gi sida mana minister oi budu gi ne ai haija basi ko kari gumba congress na ka ba ngamma ba adu orga di power dealer mo pini na kari ba mi do power dealer mo pi mai madu ne log tar man mai esmen oh mai esmen si khogi municipal corporation gi ka longi da ka bada koi power dealer mo pi bane ba ko masini mai esmen laire hojik nasiki pot ama tre tra thona khana khre nei na khre adu gi longi yam conscious oi ba voters electorate sing na su yam kutna nei ne birem goni adubu karamba wakhlon da karamba agenda da kramaino praja sing na oza da vote pi oza na something change so gane se masigi thaja bese karam na pi gani oza ai sumen thamse ke ai ngasa ai ja baduni ai thabak tawjur ga su praja ga tas to basi am praja ga loina basi de han de 1976 de ge mayam ge thabak loina da kon school link khat pa adagi bazar link khat pa yaw ba to yam lei gre ai ba kari mutam da office ki thabak to basi mayam ju khangbi duni khoi gi maruina VIP ki lein service thabak yam chin ba service ni hai jari ba ai no jari post PPS oi ba ga si adubu ai na thabak phajal tawjang su kari mutam da office ki wangang senior officer singi VIP singi ai gi lein boss ki kari mu khondi kar di adum sare bi kari gi no har ga di ai na praja ga nang na ba pam ba hen man na praja gi thabak nang na ba chen ba matam da kari mu khara so soi bi yaw ki da su nate madu moina excuse to bi ba mayam na excuse to bi ba amane sumaina masigi mayam sina to na tin lek pa adagi atope angle khara de har ga di ai si sabak te ai ngai hai jaba lilong kendra si yam sob kendra ni togma su municipal area rural area ani thona khai do area ama we rural area si some 16 polling station lay adagi municipality area da polling kuni thoi siler kanda 23 plus 16 39 polling ne long stations police ACC masida 16 sita candidate si ai thanda su oi jaba adagi bolle ko da mayam si su atai no na pulam na som lei grabo kuni thoi sida kulum thoi sida aduga ngasai akhoi area se phang da puram lei ri ngasi bawda aina khanjabada hek democracy horokudagi rural area se gi MLA su leitri candidate su leitri anbu tawdri aduna si post na mayam ga pam khara su leidom man ba number 1 ai factor aina ai election dai mai pa ko ya ba gi khuna mo lakada aina sum khanjabaduni adagi ai ngasai haijaba mayam habi ba ai assembly matam ko ilang pagi kari gumba knowledge kan earn taw bungam baina aduga aina madugi natana thabak tong tong na praja ga loina pa school ling khari ro pa mayam ga thabak khar loina pani na mayam na ai mayam ga thabak to ba candidate amani yen khan bi ra ga di soidan bu mai pa ko ya bi lam bi oza yam sumi ozan tak pi ba gun mayam du mudi ya zare dubu masai constituency ama siam pak saw bani na oza bu khang ba yam mun khang bu mayam sang gani oza gi magun je sukang khang da ba mayam sang gani maram di thengna ru da bani to na tin ru da bani na adu mikhal da mai pak pa ji tangai phadana majority phang ka ga dam ni na ngasai gi whole constituency singsta koi ba chat pa adagi mo ga contact to ba interaction to ba khop gi akoi gi thabak se pakat pi ba hor ba natra ka pakat ka ne karam kan dai pakat ke na khan ai ma ho ja gre ai October 14 2014 gi October first week adwai dagi ai mayam contact to hore although aina August tang amadagi 15 August tang amadi voluntary tawjuraga su aina asang matam da office te halak matam adai ayung ta ai office te matam da aina koche chalaga mayam si contact to hoye adu mathakta ai di mayam gi lilong kendra gi ai rural area pokjuraga su lilong bazar gi natraga lilong any area magi kari mathaba madu da invite to biri adu aina su thiraga sacharaga mayam gi loira badu ai bi lilong kendra gi mi pum ayambana ai bu khangbi ne lawe aina sum khanjabada atai atai candidate sing su khangbi rang mani khangbi ra hong sani candidate ji khang na cheli bini to gi sung ai gi dia han anu bona ta ba han de ai ba han khangbi mi se ai ngon dri yam dai brai na ai khanjab oza adu di hojiki yamru oina ngasagi 13 akoi gi kano habra akoi polling station habra akoi gi kan rural areas ki 16 rural areas ki kano sida oza da yamna backing leiba adagi hanasu MLA natraga minister amakak represent to dribni na ngasi fawda yamna sound na web amadi le ado atop myam si phangani secondly ngasagi
BJP tanabasi nipani adubu taruk tumakna tasing ma remaining manga dudagi lising ani ni do so hum do so khairagadi oza kabgi chance yang wangna lendi khali adubu hojisi challenges se kaino ozana kana khona pangas da thingnagar kadaba challenges de kari kari nen lowi congress ta kari strategy to koda mali adagi aspiring candidate BJP gi myamna kari to koda mali madung budu even madung budu phana thola phawdo ozana ka da de praja gi khala to du ya de hagadi kari kari di madu gi damta di ready lebiram challenges se aina thabak tawringi I voluntary tawringi challenges of hawre and low. Cry the lie, Congress like challenges. I some voluntary tawbasi, rightly shaggy. Kanagumban Pamana 33 years service toro. Aduragadi rules quote up quick CCS rule gimatuna, rule of 56 key gimatunda. Mag Makada, I voluntary tawji haimatumda, authority na voluntary PWD. Except of the Masana automatically accept the rule the Yori Polamani. Machine Posila Kanda, Aina, board lepser, Haidana, rule of 50 Makada, Paladito gain, Harkumatam Sita, other idea hore. Honorable Speaker, I give a number, location Shai. Tamo, I am saying honey, Equiniamamba, I am Tamo Bolepasham Wabani, Lepirun Dakagana, high arm, I won't high. The next Matanga, Matang Dorga, it takes here how we, Karimutam da. Namo election lepu ya dragati tawino high lakoti engon aki yumino na ai service ta break ama lakati aki busu yawi aina balanti tawino ta kai lakata en madu ki awa thena kidam na tem aduna challenges board le tingi dawna engon challenges lakati hai challenges kidam ti thudona madu ai khande musi line thena gani thena de ba ya da ba thena ni habani oza aro question oina last ta yam ten tak na pibiu akoi gi ozana karba board si ka ga dawre karen slow si Hana lisang sina lilong constituency da obiram ba MLA amasung minister sing sina tawbanga dapat new aikogi lilong ideal lilong ma ohena ba hono kanda kari no simply wahina akogi thazab pi de nantaka something different or visible changes ka pi na ba kari to bi kana ai sume hai kai matam su ngasi su ai thamjar ke su koigi kana gumana thabak amato MLA na mate thabam to buda right to information ek RTI ka tawna ka masek thajina bu to peli pende thabak si quantity yo de ka na haji musum yam tawna bani haiba adu mudu de hakma tam ta MLA duna RTI thai nu pa du machine meli pesana kata karim ba hen de laga kaino kaino to ra ma to le adu ai ni khaja brati ai to jagru thabak to gen khalak matam da ai mujik election ka na election committee semi ba mayam semi sinatab RTI shell में थमग RTI shell दुबु आई थाबो अम तो बहु दुरे स्कूल बिल्डिंग में साबा दुरे हॉस्पिटल में साबा दुरे मसिदा नोय RTI थारो मदु खंग खांदा RTI द तौरि बुदु आई गिसि साना प्रे आई ngam ngoi आई तौजगी हाय लाई ओके ओजागी वखल से तसिना कांदा कोई मई सिंग अदगी लंबी थोंग अदगी एजुकेशन हेल्थ सेक्टर में आम तो द्रिम्याम सिंग से कयम विजिबल चेंज खरदि सोइदन ओइदगनी उतपै पोसि थाजिदगसु RTI गी थ्रू द अखोगी मोना थाबा यागनी खंग यागन हमने यम नुगाजे ngasi ओजा सेक Khairuddin go unazaduna akogi lisang lilong assembly constituency da akogi mikhal thina ganin thulpa loina na lilong da karamba anuba onba amasung karamba sakhot ai baba praja gi namta karamba tawgani habgi wakhalon khara ngasi miyam da impact ki through da phongdok pagi tanza am ki bb gi dam amukan na thagasa phongdok sari thank you loina na miyang tabi ba punamuk tagi aspiring candidate ki maikati gi kaini na biya thani sari Aspiring Candidates was brought to you by Northeast Dialogue Forum. Aspiring Candidates was brought to you by Northeast Dialogue Forum.